Cocomi na Sangai Festival boycott taure haina lauthokraba matung Chief Secretary gi Maikai degi wari sanasi haina ngarang Gerald Tharakle adubu Cocomi gi Maikai degi di wari sanabada saruki aroi haina paukhum pikre haina Cocomi gi coordinator KH athobana fongdokre wafamasi mong Sangai da laiba BB Paul Mantle Development Home da Pangthokpa Manipur Youth and Students Union MYSU gi Marisuba Foundation de Thauramda Sarukia Balakhiba Athobada Impact News na hangba wahangi paukhum oina wafamasi fongdoklakibane akanba security gi Jackson Thauranga loinana Sangai Festival Pangthokna bahonariba asiga mari lainana Impact News na hangba wahangi paukhumda makhata na piraduna Athobana Manipur gi hojik oiriba fibam asida laingakna Sangai Festival nampuda pangthokna bahotnaba asi matam sungcha chade maramasina laingakna su festival asibu nampuda pangthokna bahotna bigano loinana festival asibu pangthokna sem sariba amade sarukyariba mioi khara aside festival asigidamak laingakna kaithokliba senfamge share lohongna bahotna basingi haina Cocomi na lawi haire state asigi hojik leiriba fibam asi khangna miyamna su festival asibu mapung fana boycott tawmina si haina paujelakli Hojik Sangai Festival da local gi mi khara dum involve to koi ui ari involve to riba sing si Sangai Festival gi budget ma kai thoi base masigi budget sidagi mai gi share lona na ba in participate to budono ayam bolo na chale chief secretary na in writing da thara e adubo hariba letter adu agenda su yaude aduga yam short notice oi mayam na khambiri dungai Cocomi habisi Manipur da leriba civil society ya mamana pullaga semba kwaidagi chawba apex body mani masida koina any issue about critical or issues decision man low na bo hona matamda anticipate to changi miyam gi wide consultation changi ana koi member organization sing tana tingna ba amadi agenda clear oina yaudaba aduga thare ba chero du mapung phada bana mar mo kanda koi madugi nifam adu koi sharu ya roi hadan secretary da koi paw hanu cha